BDF sing taliba demand sing athubada pithopiyo haiduna ngasi Thobal district ki BDF personnel singna hayel labuk lampakta achoba protest ama tawkhre Thobal district ki BDF personnel lising ani henbana saruk yakiba protest ajuda our demands are legitimate security without security force BDF is injustice recognized BDF regularize BDF government apathy forcing BDF to strike no right no duty haina thaba placard sing painaki ngasigi khongjang adugi matangda Thobal district BDF welfare association gi vice president L Suresh Maitaina hai Thobal district ki oina apunba BDF members singna protest tawriba asi BDF singna matam sanga tawduna lakpa demand sing state government na pithoknaba khanari hairaga pithoknabadi hotnadaba matam thadoktuna Themba mayam asina BDF members singi thamoida pena daba kaya lakpadagi hauji indefinite gun down and pen down strike jangshilibani masigi saruk ama oina ngasi asi BDF member mayamna pen dabadagi taliba demand asi pithok pinanaba protest tawbani haina phongdokhi ton ba koi chatharakpa protest ki saruk amoina ngasi Thobal district ki oina su akoi ngasi pangthok chariba sit protest ki saruk amoina ngasi koi Manipur Sarkar na ibirani hairaga madu khanarani hairaga masi phawbada koi khanabidana matam lawrorga lerek prasna mar kanda koi BDF singi thamoida pen daba nuai taba khoirang ba mayam sina mar kanda koi khojing asi tangai phadna koi changsalak pani hojigi matam da lupa lising 10 ga changwa sina yum puba ngamaktaba dagi aigi mung manugi family gi awat padna masar oirakpa duga isa isu phawba mi ona sema ngamaktaw gi film da koi ngasi awaba kayama noma kang da thengnarakpa duga red zone area na singbada Manipur gi loina odra koi tong tholang lawrga leibe khoi se ngasidi koi Manipur Sarkar na amungtang minung siga loina na koina madam chaba di mansing asi athu matna pithok bi haidana hojiksu amdom pen down stack se koi changjalaga leiribani adubu Manipur government gi side haijaning badi koina changjaliba asuma stack asi laiba January gi tang koi taraga manga foghi manungda koi thabak to onthok pidaba taragadi thangnaba tang taraga tarukta all Manipur Sunday committee gi ming makhada koi chatkadaba mass rally sida Thobal gi nasu yam chawna su yagani maramaduna hariba asuma ba koi gi makhata na koi gi pandamasi phangna hona bada changsalakadaba khongjang singda su Thobal district na achoba saruk yabaga loina na koi makhata na su koi na pamiba maram chaba demand sing asi athu motam thabak ton thokpina ba Manipur lenga ke puni chingsinjari